ꯄꯣꯂꯤꯁꯇꯔ ꯐꯤꯒꯦ ꯑꯃ ꯐꯦꯟꯅꯔ ꯐꯤ ꯄꯨꯊꯣꯔꯛꯄꯗꯒꯤ ꯄꯨꯔꯥ ꯉꯥꯎꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯍꯦꯜꯂꯣ ꯒꯥꯏꯁ ꯁꯤꯁꯤ ꯏꯟꯖꯥꯡ ꯃꯌꯥꯝ ꯂꯩꯔ ꯊꯣꯡꯉꯤꯅꯤ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯖꯔꯤ ꯐꯖꯩꯅꯦ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯅꯦꯛ ꯁꯤꯒꯤ ꯃꯨꯒꯥ ꯁꯤꯠꯁꯦ ꯐꯖꯩ ꯌꯥꯝ ꯃꯆꯨ ꯑꯅꯤꯃꯛ ꯑꯆꯝꯕ ꯑꯃꯒ ꯑꯔꯥꯛꯄ ꯑꯃꯒ ꯁꯤ ꯀꯣꯇꯟꯒꯤ ꯗꯦꯂꯤ ꯌꯨꯁꯀꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯁꯤ ꯀꯟꯇ꯭ꯔꯥꯁꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯕ ꯃꯆꯨ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯔꯥꯡ ꯌꯨꯝꯗ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯅꯝ ꯂꯩꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝꯒ ꯑꯩꯈꯣꯏ ꯄꯨꯟꯒꯦ ꯀꯨꯏꯔꯦ ꯄꯨꯟꯁꯤ ꯍꯥꯏꯅꯔꯒ ꯁꯨꯝ ꯄꯥꯟꯅꯔꯕꯅꯤꯅ ꯁꯨꯝ ꯁꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯃ ꯁꯪꯉꯦ ꯑꯃ ꯁꯪꯉꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯦ ꯑꯗꯣ ꯉꯁꯤ ꯌꯨꯝꯗ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯑꯅꯛꯄꯉꯩꯒꯤ ꯑꯩꯈꯣꯏ ꯄꯨꯟꯁꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯈꯣꯠꯅ ꯍꯥꯏꯗꯤ ꯇꯝꯃꯤꯟꯅꯔꯛꯄ ꯅꯠꯇꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯜꯂꯅꯤ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯄꯨꯟꯗꯣꯏꯅꯦꯅ ꯈꯟꯕꯗ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯁꯨ ꯂꯩꯍꯧꯅꯕꯒꯤ ꯑꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯇꯧꯔꯤꯑꯕꯀꯣ ꯄꯨꯡ 9 ꯇꯥꯔꯦ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯁꯨꯅꯥꯏꯗ ꯂꯩꯔꯤꯁꯤꯕꯨꯗꯤ ꯍꯥꯟꯅ ꯁꯨꯝ ꯍꯣꯡꯉꯛꯄ ꯌꯨꯝꯅꯤꯗꯅꯀꯣ ꯑꯩꯅ ꯍꯥꯟꯅ ꯆꯥꯎꯔꯛꯄ ꯃꯐꯝꯗꯨꯒꯅꯦꯕꯀꯣ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯗꯨꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯒꯦꯠ ꯂꯣꯜꯂꯝꯗ꯭ꯔꯦ ꯂꯩꯖꯔꯅꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩ ꯌꯦꯜꯂꯣ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯑꯗꯨꯝ ꯌꯦꯜꯂꯣ ꯗ꯭ꯔꯦꯁꯁꯤꯒ ꯁꯦꯟꯗꯦꯜꯗꯣ ꯑꯩꯅ ꯁꯤ ꯁꯨꯝ ꯎꯞꯄꯛꯑꯕꯅꯦ ꯑꯅꯤ ꯄꯨꯔꯛꯄꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯕꯦꯛꯇꯣ ꯄꯣꯌꯣꯝ ꯌꯥꯝ ꯇꯥꯔꯦꯅ ꯌꯦꯜꯂꯣ ꯇꯥꯔꯦ ꯐꯔꯦ ꯅꯨꯡꯊꯤꯗꯤ ꯃꯪꯉꯤ ꯉꯁꯤ ꯂꯤꯟꯗꯥꯗꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯈꯤꯒꯦ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯁꯨꯝ ꯂꯩꯁꯟꯈ꯭ꯔꯒꯦ ꯅꯣꯡꯃꯥꯏꯖꯤꯡꯒ ꯑꯣꯏꯕꯅꯤꯅ ꯗꯨꯀꯥꯟ ꯑꯥꯗ ꯕꯖꯥꯔꯗꯗꯤ ꯊꯦꯡꯉꯝꯒꯅꯤ ꯍꯩ ꯁꯤꯒꯩ ꯂꯧꯁꯤ ꯀꯩꯒꯤ ꯑꯩ ꯁꯤꯒꯩꯇ ꯂꯧꯏ ꯁ꯭ꯂꯥꯏꯁ ꯕꯣꯔꯣꯇ ꯑꯃꯈꯛ ꯕꯤꯁꯀꯤꯠꯇꯣ ꯀꯔꯝꯕꯅ ꯃꯨꯅ ꯈꯜꯂꯨꯆꯣ ꯃꯅꯨꯡꯗ ꯆꯪ ꯕꯤꯁꯀꯤꯠ ꯑꯃꯈꯛ ꯀꯩꯅꯣꯒꯤꯗꯣ ꯆꯤꯖ ꯌꯥꯎꯕꯗꯣ স্লাইস আছে কাকু ভিতরে তো আছে এখানে এইটা চিজ যাওবা লইবনি নে বিস্কিট আমাকে দুনাতে ছেলে দুনি ꯑꯃꯤꯇꯥꯕ ꯕꯆꯟꯒ ꯆꯥꯎꯗꯦ ꯐꯔꯦ ꯑꯗꯨ ꯂꯧꯔꯣ ꯁꯤ ꯄꯥꯏꯌꯨ ꯕꯦꯒꯇꯤ ꯄꯥꯏꯌꯨ ꯊꯥꯗꯅ ꯃꯤ ꯕꯤꯁꯀꯤꯠꯇꯣ ꯑꯃꯨꯛ ꯁꯤꯡꯅꯅꯤ ꯐꯅ ꯄꯥꯏꯌꯨ ꯄꯨꯗ꯭ꯔꯤꯉꯩꯅ ꯇꯣꯏꯒꯤꯅꯤ ꯕꯨꯖꯤꯌꯥ ꯅꯥꯏꯅꯤ ꯀꯩꯅꯣ ꯕꯣꯔꯣꯗꯒꯤ ꯀꯨꯟꯇꯥ ꯕꯨꯖꯤꯌꯥ ꯆꯧꯔꯦ ꯀꯅꯥꯅ ꯂꯩꯍꯧꯗ꯭ꯔ ꯃꯥꯟꯅꯗ꯭ꯔꯥ ꯄꯣꯠ ꯆꯩ ꯏꯃꯥꯟꯅꯕꯤꯒꯤ ꯐꯤ ꯃꯌꯣꯝꯁꯤꯁꯨ ꯄꯨꯕꯤꯔꯛꯏꯅꯤ ꯐꯤꯖꯣꯜ ꯂꯥꯛꯄꯗ ꯇꯥꯗꯣꯔꯦ ꯐꯤꯖꯣꯜ ꯂꯥꯛꯄꯤ ꯃꯥ ꯁꯤꯗ ꯂꯩꯔꯦ ꯏꯃꯥꯟꯅꯕꯤ ꯃꯣꯏꯁꯨ ꯍꯣꯏ ꯅꯝꯃꯣꯏ ꯕ꯭ꯂꯣꯛꯇ ꯌꯥꯎꯅꯤꯡꯗꯕ ꯅꯠꯇꯅꯤꯁꯦ ꯏꯁꯇꯤꯀꯔ ꯂꯣꯏ ꯅꯞꯁꯟꯕꯤꯅꯤ ꯅꯃꯥꯏꯁꯤꯡꯗꯣ ꯑꯩꯅ ꯅꯝꯃꯣꯏꯑꯕ ꯃꯇꯦꯛ ꯈꯛꯇꯪꯇꯅꯦꯕ ꯚꯤꯗꯤꯑꯣ ꯑꯩ ꯂꯧꯗꯣꯏꯅꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯌꯥꯔꯦ ꯄꯨꯕꯤꯔꯒꯦ ꯊꯝꯒꯦ ꯐꯣꯇꯣ ꯀꯥꯞꯄꯛꯀꯦꯁꯦ ꯑꯣꯂꯥꯡꯗ꯭ꯔꯣ ꯅꯣꯏꯁꯦ ꯅꯨꯡꯁꯥ ꯐꯨꯏ ꯅꯠꯇ꯭ꯔꯥ ꯀꯅꯥ ꯑꯉꯥꯡꯁꯤꯡꯗꯤ ꯍꯥꯏꯕ ꯀꯅꯥ ꯑꯉꯥꯡ ꯂꯩꯒꯦ ꯑꯣ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯃꯣꯏ ꯇꯨꯏꯁꯟ ꯔꯨꯝꯗꯣ ꯆꯪꯉꯨ ꯏꯆꯥ ꯅꯨꯄꯥ ꯊꯣꯔꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯍꯣꯡꯗꯣꯏꯅꯤ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯂꯧꯊꯣꯛꯇ꯭ꯔꯦ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯦ ꯍꯧꯖꯤꯛꯇ ꯆꯥ ꯊꯛꯅ ꯂꯣꯏꯅ ꯄꯥꯝꯃꯛꯇꯕ ꯑꯃꯁꯨ ꯏꯟꯁꯤꯜꯂꯦ ꯍꯦꯛꯇ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯏꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯌꯦ ꯂꯧ ꯂꯤꯡꯅꯔꯦ ꯁꯤꯗ ꯃꯆꯤꯟ ꯊꯤꯔꯒ ꯌꯥꯝ ꯏꯃꯥꯟꯅꯕꯤ ꯑꯃꯃꯨꯛ ꯀꯩꯅꯣ ꯁꯤꯗ ꯇꯧꯔꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯆꯥꯛ ꯊꯣꯡꯒꯠꯂꯦ ꯉꯥ ꯉꯧꯈꯠꯂꯦ ꯏꯃꯥꯟꯅꯕꯤ ꯊꯣꯡꯉꯤ ꯁꯤꯗ
ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯣꯡꯕꯤꯔꯒꯦ ꯅꯦꯝ ꯆꯥꯔ ꯄꯣꯊꯥꯍꯜꯂꯦ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯃ ꯂꯩꯔꯤꯁꯦ ꯆꯥꯎ ꯐꯪꯗꯕꯒꯤ ꯑꯃ ꯆꯥꯎ ꯐꯪꯗꯕꯒꯤ ꯑꯃ ꯂꯩ ꯅꯪ ꯀꯩꯅꯣꯒ ꯊꯥꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯤ ꯈꯔ ꯀꯦꯕꯁꯨ ꯌꯥꯏꯗꯅ ꯍꯥꯏꯗꯣꯛꯇꯥꯏꯗꯅ ꯈꯤꯇꯪ ꯍꯥꯏꯗꯣ ꯃꯁꯛꯗꯣ ꯀꯦꯁꯜꯂꯒ ꯑꯩ ꯀꯦꯕꯤꯔꯛꯀꯦ ꯅꯪ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯀꯦꯁꯜꯂꯒ ꯍꯥꯞꯄꯨ ꯍꯣꯏ ꯍꯣꯏ ꯅꯪꯗꯤ ꯄꯤꯔꯛꯄꯤꯔꯒ ꯅꯪ ꯃꯌꯥꯝ ꯐꯪꯕꯅ ꯂꯣꯏꯔꯦ ꯅꯪꯗꯤ ꯑꯩ ꯀꯪꯕ꯭ꯔꯥꯅꯦ ꯀꯪꯗꯦ ꯅꯣꯏꯕꯅ ꯂꯣꯏꯔꯦ ꯈꯪꯗꯦꯕꯣ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯐꯥꯖꯔꯛꯏ ꯅꯦ ꯏꯃꯥꯟꯅꯕꯤꯅ ꯐꯤ ꯄꯨꯊꯣꯔꯛꯄꯗꯒꯤ ꯄꯨꯔꯥ ꯉꯥꯎꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯅꯪ ꯈꯣꯡ ꯃꯨꯒꯥ ꯁꯨꯠꯇꯒꯤ ꯀꯩꯗꯒꯤ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯒ ꯆꯦꯟꯊꯣꯔꯛꯇꯅ ꯉꯥꯒ ꯀꯥꯈꯤꯗꯣꯔꯦ ꯐꯤ ꯎꯕꯗ ꯉꯥꯎꯗꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯨꯒꯥ ꯁꯨꯠꯁꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯃꯤꯒꯤ ꯑꯣꯔꯗꯔꯅꯦ ꯃꯥꯏꯁꯦ ꯂꯧꯕ ꯌꯥꯔꯔꯣꯏ ꯃꯤꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯨꯔꯛꯄꯅꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯏꯜꯂꯒ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯦꯅꯤꯟ ꯁꯨꯠ ꯈꯔ ꯗꯕꯜ ꯗꯥꯏꯌꯤꯡ ꯁꯨꯠ ꯈꯔ ꯁꯨꯃꯥꯏꯅ ꯂꯩ ꯐꯖꯩ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤ ꯃꯥꯏ ꯁꯨꯃꯥꯏꯅ ꯐꯤꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯖꯩꯑꯕꯀꯣ ꯑꯗꯨꯗꯨꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯖꯕ ꯁꯤꯁꯤꯅ ꯑꯩꯅ ꯄꯥꯝꯃꯤ ꯂꯧꯒꯦꯅ ꯇꯧꯔꯤꯕ ꯑꯆꯝꯕꯁꯦ ꯗꯕꯜ ꯗꯥꯏꯌꯤꯡ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯗ ꯀꯣꯇꯟꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯝ ꯑꯌꯨꯛꯗꯥꯡ ꯁꯤꯖꯤꯟꯅꯕꯒꯤ ꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯌꯨꯛꯗꯥꯡꯒꯤꯗꯤ ꯁꯤꯁꯦ ꯂꯧꯒꯦ ꯁꯤ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯀꯝꯕꯤꯅꯦꯁꯟꯁꯦ ꯁꯦꯠꯇ꯭ꯔꯦꯕ ꯁꯤꯅ ꯐꯨꯜ ꯁꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯦꯅꯤꯟ ꯁꯨꯠ ꯁꯤꯁꯤꯅ ꯏꯃꯥꯟꯅꯕꯤꯅ ꯂꯧꯔꯦ ꯁꯤꯒꯤ ꯀꯟꯇ꯭ꯔꯥꯁꯁꯦ ꯂꯦꯅꯤꯟ ꯁꯨꯠꯅꯤ ꯐꯤ ꯎꯕꯗ ꯉꯥꯎꯅ ꯑꯩꯈꯣꯏ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯡ ꯊꯣꯛꯒꯠꯂꯕ ꯀꯟꯇ꯭ꯔꯥꯁꯦ ꯏꯃꯥꯟꯅꯕꯤꯗ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯦꯃ ꯑꯅꯤꯁꯤꯒ ꯀꯔꯝꯕ ꯂꯧꯗꯣꯏꯅꯣ ꯂꯣꯇ꯭ꯔꯤ ꯍꯧꯔꯣ ꯑꯅꯤꯁꯤꯒꯤ ꯀꯔꯝꯕꯗ ꯐꯥꯎꯕꯗꯣ ꯂꯧꯔꯣ ꯑꯅꯤꯃꯛ ꯄꯥꯝꯃꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯁꯤꯅ ꯗꯕꯜ ꯗꯥꯏꯌꯤꯡ ꯅꯠꯇꯅ ꯁꯤ ꯀꯂꯔꯁꯤꯡꯁꯤꯒ ꯑꯩꯅ ꯈꯟꯗꯣꯏꯅꯦ ꯁꯤꯁꯤꯅ ꯁꯤ ꯀꯣꯇꯟꯒꯤ ꯗꯦꯂꯤ ꯌꯨꯁꯀꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯁꯤ ꯐꯖꯕꯅꯤ ꯁꯤꯒꯤ ꯀꯟꯇ꯭ꯔꯥꯁꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯕ ꯃꯆꯨ ꯑꯩꯒꯤꯅ ꯁꯤꯗ ꯃꯁꯂꯥꯏꯗ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯁꯦꯠꯇꯕ ꯑꯃꯨꯛꯐꯥꯎ ꯁꯦꯠꯇꯕ ꯑꯣꯏꯗꯤ ꯂꯧꯒꯗꯅꯤ ꯁꯤꯁꯦ ꯄꯥꯝꯃꯦ ꯕꯦꯕꯤ ꯑꯅꯤ ꯁꯣꯅ ꯆꯪꯉꯧꯁꯦ ꯉꯧꯁꯦ ꯀꯩꯅꯣ ꯅꯕꯥꯏꯅ ꯊꯪꯅꯅ ꯂꯩꯕꯅꯦ ꯑꯗꯨ ꯁꯤꯗ ꯃꯅꯥꯛ ꯐꯝꯕꯗꯨ ꯑꯩ ꯀꯅꯥ ꯍꯟꯒꯦ ꯑꯅꯤꯁꯦ ꯅꯣꯏ ꯁꯤꯗ ꯍꯟꯕ꯭ꯔꯥ ꯂꯣꯏꯔꯦ ꯃꯆꯨ ꯌꯥꯝ ꯐꯖꯔꯦ ꯍꯤꯟꯖꯥꯡꯁꯦ ꯀꯅꯥ ꯀꯔꯤ ꯄꯣꯠ ꯀꯅꯥꯒꯤ ꯃꯌꯥꯝꯁꯤꯅ ꯎꯇꯤ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒꯅ ꯉꯥꯁꯤꯡꯒ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯅꯤ ꯁꯤꯁꯤꯅ ꯁꯤꯅ ꯏꯔꯣꯟꯗꯣꯏꯅꯤ ꯀꯩꯅꯣ ꯂꯐꯨ ꯊꯔꯣ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯄꯦ ꯃꯈꯥꯗ ꯑꯣꯏꯔꯗꯤ ꯄꯨꯟꯅ ꯆꯥꯖꯥꯔꯅꯤ ꯑꯗꯨꯏꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯗ ꯐꯤ ꯄꯨꯊꯣꯛꯄꯒ ꯅꯨꯄꯤꯅꯤꯅ ꯐꯤ ꯎꯕꯒ ꯀꯔꯤꯒ ꯐꯤꯗ ꯉꯥꯎꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯀꯔꯝꯕ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯑꯎ ꯂꯣꯏ ꯄꯥꯝꯗꯅ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯣꯕꯥꯏꯜ ꯑꯃꯃꯝꯒ ꯐꯤ ꯃꯌꯥꯝ ꯁꯟꯗꯣꯛꯑ ꯊꯝꯃꯤꯀꯣ ꯁꯤ ꯈꯟꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯂꯧꯗꯣꯏꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯂꯧꯕꯨꯛꯀꯤ ꯁꯥꯏꯠ ꯂꯣꯝꯗꯅꯦꯕꯀꯣ ꯃꯣꯏ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯂꯧꯕꯨꯛꯀꯤ ꯚ꯭ꯌꯨꯁꯦ ꯍꯧꯖꯤꯛ ꯂꯧ ꯃꯇꯝꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯂꯧꯕꯨꯛꯀꯤ ꯚ꯭ꯌꯨ ꯁꯨꯃꯥꯏꯅ ꯑꯁꯪꯕ ꯅꯠꯇ ꯑꯣꯏꯔꯒ ꯐꯖꯕꯅꯤ ꯌꯥꯝ ꯌꯦꯡꯕꯗ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯑꯁꯪꯕ ꯅꯠꯇ ꯍꯧꯖꯤꯛ ꯂꯧ ꯂꯤꯡꯅꯕ ꯃꯇꯝꯅꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯣꯕꯅꯤ ꯍꯩ ꯆꯥꯛ ꯆꯥꯗꯣꯔꯦ ꯂꯦꯡꯒꯥ ꯑꯃ ꯐꯪꯅꯈ꯭ꯔꯦ ꯑꯅꯤꯁꯦ ꯁꯦꯟꯗꯜꯗꯨ ꯑꯩ ꯆꯄꯜ ꯑꯃ ꯊꯣꯡꯊꯠꯂꯣ ꯅꯪꯒꯤꯗꯣ ꯇꯣꯡꯉꯨꯔꯣ ꯁꯥꯏꯗ ꯊꯝꯃꯨ ꯅꯪ ꯁꯦꯟꯗꯜꯂꯣ ꯂꯣꯏ ꯄꯣꯅꯦ ꯅꯦꯠꯁꯜꯂꯅꯤ ꯏꯃꯥꯟꯅꯕꯤ ꯃꯅꯥꯎꯄꯤ ꯃꯆꯥꯅꯦꯕ ꯃꯕꯥꯅꯤ ꯂꯦꯡꯒꯥ ꯑꯣꯏꯅ ꯐꯪꯅꯈ꯭ꯔꯦ ꯄꯨꯁꯄꯤꯇꯥꯒꯤ ꯃꯥꯏ ꯕꯦꯍꯟꯒꯤ ꯀꯩꯅꯣꯅꯤ ꯃꯆꯥ ꯑꯩꯁꯨ ꯕꯦꯍꯟꯅꯤꯅ ꯁꯧꯒ꯭ꯔꯤ ꯍꯩꯅꯥ ꯈꯨꯐ ꯑꯃꯅꯤꯅꯦ ꯂꯝꯁꯦ ꯑꯅꯧꯕ ꯇꯧꯔꯒ ꯁꯥꯕꯅꯤꯅꯅꯦ
ꯁꯧꯒ꯭ꯔꯤꯒ ꯍꯩꯅꯥꯒꯁꯦ ꯑꯃꯨꯛ ꯀꯌꯥꯝ ꯐꯖꯩꯅꯣ ꯁꯧꯒ꯭ꯔꯤꯒ ꯍꯩꯅꯥꯒ ꯐꯖꯅ ꯄꯦꯟꯅ ꯆꯥꯔꯝꯃꯅꯤ ꯃꯣꯏ ꯐꯖꯕꯅꯤꯅꯦ ꯣꯏ ꯅꯨꯡꯁꯥ ꯂꯩꯀꯥꯏ ꯆꯠꯂꯤꯅꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯣꯕꯅꯤ ꯁꯟꯗ ꯂꯥꯎ ꯃꯟꯗꯤꯔꯒꯤ ꯄꯨꯖꯥ ꯇꯧꯋꯦ ꯅꯪꯅ ꯊꯣꯛꯏꯅꯦ ꯍꯥꯏꯌꯣ ꯍꯥꯏꯕ ꯋꯥ ꯁꯤꯗꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯂꯩꯔꯦ ꯆꯪꯉꯛꯄꯒ ꯃꯥꯡꯒꯣꯟ ꯃꯇꯦꯛ ꯑꯃ ꯁꯤꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯃꯥꯏ ꯐꯤ ꯃꯌꯥꯝꯁꯦ ꯑꯩ ꯅꯪ ꯀꯔꯤ ꯐꯤꯅꯣꯁꯦ ꯕ꯭ꯂꯥꯎꯁꯀꯁꯨ ꯌꯣꯜꯂꯝꯃꯤꯅꯦ ꯃꯥꯏꯁꯦ ꯅꯪ ꯂꯧꯒꯦꯔꯥ ꯕ꯭ꯂꯥꯎꯁ ꯐꯖꯩꯅꯦ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯅꯦꯛ ꯀꯩꯀꯩꯅꯣꯗ ꯆꯨꯟꯅꯤ ꯔꯥꯅꯤꯅꯦ ꯀꯩ ꯁꯦꯅꯣꯗꯣ ꯄꯥꯝꯗꯦ ꯋꯥꯡꯈꯩ ꯁꯤꯒꯤ ꯃꯨꯒꯥ ꯁꯨꯠꯁꯦ ꯐꯖꯩ ꯌꯥꯝ ꯃꯆꯨ ꯑꯅꯤꯃꯛ ꯑꯆꯝꯕ ꯑꯃꯒ ꯑꯔꯥꯛꯄ ꯑꯃꯒ ꯃꯥꯏ ꯐꯤ ꯁꯤꯒꯁꯨ ꯁꯤꯒꯩ ꯐꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯃꯤꯒꯤ ꯑꯣꯔꯗꯔꯣ ꯁꯤꯅ ꯀꯌꯥ ꯄꯤꯒꯦ ꯁꯤ ꯐꯖꯩꯅꯦ ꯄꯣꯂꯤꯁꯇꯥꯔꯁꯦ ꯁꯥꯏꯅꯦ ꯑꯣꯂꯥꯡꯊꯥꯗ ꯁꯥꯗ꯭ꯔꯣ ꯑꯩ ꯑꯍꯨꯝ ꯃꯔꯤ ꯈꯛ ꯂꯩ ꯁꯨꯡꯃꯟ ꯃꯟꯕ ꯌꯥꯗꯦ ꯑꯩꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯤ ꯂꯥꯛꯄ ꯌꯨꯝꯗ ꯂꯪꯖꯝ ꯐꯅꯦꯛꯒ ꯁꯦꯠꯆꯟꯕꯒꯤꯅꯦ ꯃꯤꯉꯣꯟ ꯍꯥꯞꯄꯁꯨ ꯌꯥꯏ ꯃꯤꯉꯣꯟ ꯍꯥꯞꯄꯒꯤꯗꯤ ꯑꯩꯅ ꯒꯨꯍꯥꯇꯤ ꯆꯠꯄꯗꯣ ꯆꯥꯝ ꯂꯧꯔꯛꯏꯁꯦ ꯄꯤꯁ 10 23 ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯏꯗꯣꯏꯅꯦ ꯁꯨ ꯀꯩꯅꯣꯗ ꯍꯩꯅꯒꯤ ꯖꯧ ꯂꯥꯎꯕꯤꯗꯣ ꯎꯍꯨꯝꯒ ꯆꯠꯀꯅꯤ ꯀꯨꯀꯔꯗ Hello guys, sisi jam yang saya begini. ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯖꯔꯤ Mereka menaruh di mata konjari. Lalu ni ini usia asam mani di sini. ꯌꯥꯝ ꯁꯣꯏ ꯍꯌꯦꯡ ꯆꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯌꯦꯡ ꯂꯩꯅꯤ ꯍꯪꯆꯤꯠ ꯍꯪꯒꯅꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯑꯃꯨꯛ ꯂꯩꯇꯤꯌꯦ ꯂꯥꯛꯍꯟꯕ ꯅꯠꯇꯅꯤ Ni ini masa tu dah. ꯖꯍꯥ ꯆꯥꯏ ꯑꯌꯤꯡꯕ ꯑꯣꯏꯔꯁꯨ ꯑꯌꯤꯡꯕ ꯂꯩꯔꯗꯤ ꯑꯌꯤꯡꯕ ꯈꯜꯂꯦ Aku luar ni. Ini masa apa saya sama. ꯆꯥꯔꯣ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯔꯣ ꯌꯦꯡꯉꯁꯦ ꯅꯪ ꯎꯇꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯥꯔꯣ ꯆꯥꯔꯣ ꯉꯥ ꯊꯣꯡꯕ ꯑꯃꯗꯨꯅ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯔꯧ ꯆꯥꯔꯣ ꯅꯣꯏ ꯑꯅꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦꯔꯥ ꯆꯥꯎꯔ ꯎꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯆꯥꯎꯔ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯒ꯭ꯂꯥꯁꯀ ꯊꯨꯒꯥꯏꯅꯤꯀꯣ ꯏꯁꯇꯤꯜ ꯒ꯭ꯂꯥꯁꯇ ꯁꯨꯝ ꯄꯤꯖꯕꯗꯣ ꯏꯁꯇꯤꯜ ꯒ꯭ꯂꯥꯁꯇ ꯁꯨꯝ ꯅꯥꯟꯅ ꯆꯥꯏ ꯑꯩꯈꯣꯏ ꯄꯤꯉꯩꯗꯤ ꯏꯪꯉꯦ ꯆꯥꯔꯣ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯣꯡꯖꯔꯤ ꯉꯁꯥꯏꯗꯩ ꯍꯨꯃꯥꯡ ꯇꯥꯅ ꯃꯥ ꯂꯨꯞꯊꯣꯛꯅꯕꯗ ꯋꯥꯔꯦ ꯉꯁꯥꯏꯗꯩ ꯊꯣꯡꯖꯔꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯅ ꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯑꯃꯒ ꯊꯤꯔꯣ ꯅꯪꯒꯤ ꯅꯦꯝꯆꯥꯏꯁꯤꯁꯨ ꯌꯥꯝ ꯊꯤꯔꯦ ꯍꯣ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯏꯃꯥꯟꯅꯕꯤꯅ ꯐꯤ ꯃꯌꯥꯝ ꯍꯥꯞꯆꯜꯂꯦ ꯐꯤ ꯃꯌꯣꯝ ꯁꯨꯝ ꯆꯥꯕꯁꯦ ꯅꯣꯡ ꯇꯥꯅ ꯉꯥꯏ ꯂꯩꯔꯦ ꯐꯤ ꯄꯨ ꯉꯝꯗ꯭ꯔꯦ ꯐꯤ ꯃꯌꯥꯝ ꯍꯥꯞꯃꯟꯒꯤꯗ ꯏꯃꯥꯟꯅꯕꯤꯅ ꯁꯣꯝꯗ ꯄꯣꯌꯣꯝ ꯑꯃ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏ ꯆꯥꯛꯀ ꯊꯣꯡꯕꯒ ꯋꯥꯖꯔꯕꯅꯤ ꯃꯥ ꯉꯁꯤ ꯅꯣꯡ ꯐꯖꯅ ꯀꯟꯅ ꯍꯩꯊꯗꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯐꯝꯃ ꯀꯩꯅꯣ ꯇꯧ ꯂꯩꯔꯤ ꯉꯥꯏꯔꯤ ꯅꯣꯡꯐꯦꯟ ꯆꯪꯉꯛꯀꯅꯤꯅꯦ ꯅꯣꯡ ꯂꯣꯏꯁꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯇꯅ ꯃꯥꯅꯤꯅꯦ ꯐꯣꯇꯣ ꯅꯝꯒꯗꯅꯤꯅꯦ ꯐꯣꯇꯣꯒ ꯅꯝꯗ꯭ꯔꯤꯅꯦ ꯉꯁꯤꯒꯤ ꯅꯪ ꯑꯩꯅ ꯀꯥꯞꯇꯣꯏꯕ ꯑꯩꯈꯣꯏ ꯍꯜꯂꯦ ꯁꯤꯗ ꯏ ꯔꯤꯛꯁꯥꯗ ꯇꯧꯔꯒ ꯅꯣꯡꯁꯨ ꯐꯖꯅ ꯇꯥꯗꯅ ꯁꯤ ꯀꯅꯥ ꯌꯨꯝꯅꯪꯗꯦ ꯐꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯍꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯤꯟꯗꯥꯗꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔ ꯉꯁꯤ ꯅꯣꯡ ꯇꯥꯔꯦ ꯐꯅ ꯀꯨꯏꯅ ꯅꯣꯡ ꯇꯥꯅ ꯄꯨꯡꯈꯥꯏꯃꯨꯛ ꯂꯦꯞꯄꯦ ꯌꯨꯝ ꯌꯧꯔꯗꯅꯤ ꯌꯨꯝ ꯌꯧꯕꯗꯤ ꯀꯨꯏꯍꯧꯔꯣꯏꯗ ꯄꯨꯡꯈꯥꯏ ꯐꯥꯔꯣꯏ ꯕ꯭ꯂꯣꯛꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯇꯩ ꯃꯈꯥ ꯅꯝꯃꯔꯣꯏꯒꯦ ꯃꯌꯥꯝ
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯀꯨꯏꯅ ꯄꯨꯟꯕꯒꯤ ꯀꯔꯝ ꯀꯔꯝꯕ ꯃꯇꯝ ꯄꯨꯟꯗꯣꯏꯅꯣ ꯈꯪꯗꯦ ꯅꯦꯛꯁꯇ ꯃꯆꯥꯅꯨꯄꯤ ꯎꯔꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ